All Manipur Working Journalists Union Amwju Taramari Suba Sports Meet Ngashidagi Houdokhre Sports events singe hain ki Khumalampa Sports Complex sa tharakhani Paugi lamda leriba singe oiba Sports Meet ase hain khongbal gi sengla balai famlen gi maira puraklaba matung Manipur Press Club ta editor Kil Manipuri President Khogendra Khomdram amadi Amwju ki President Bijoy Kakching Tabam anina maira sukhatna Houdokhre Houdokhre tharamda Amwju ki President Bijoy na Landam se thola birang asin mara marga Amwju gi sports meet asi sahi amalet lure pau gi oriba isle now mayam pumnamapu hakchang fana laina nabadi nungsi chana laina bagi panam si sports meet asi pangthokpani sports meet asi outdoor events in khaktama pangthokani hayeng digi khonlapa sports complex ta pangthokadba sport meet asida member kutim tan lapi tur saru yabiu haina pause lakli Hayengdagi akoi Khumalampak track and field si akoi Houdokhre aduna lengdekliba sports journalist loina magna akoi hayeng ayu pung 3 ki mamangda pung 3 nangnaba Khumalampak lakpiraga akoi sports ki field and track ki event sing asi saru yabiu loina hangchi tang taraga manga dadi akoi cricket pangthoksagani aduga aroi ban taraga taruksina akoi football event asi pangthoksagani nomana saru yabinaba appeal tok all Manipur Working Journalists Union sukui basai tara hena si handak si tara mari subani masda sports ki event ama pangtholi basiki maramdi koi pauming jo masamo fana koi sanabagi spirit asi leina lebaki amadi miyamgi thabak pangthokpa ngamnabagi wakalonda koi pangthokjabani sang fana luna nana leibabisi koi punamaki thodang ne abisi thamjage